Ahanmamagtarang sigi Landokchariba Tauram SMS the KHANBIRAKPA isai Tauram mijang tabiriba konjaloina tabiriba khudingmakpu Surjit kumanchana taram nokchabagaloina ne koknona kurumjari Tamjariba sigi Tauram SMS the KHANBIRAKPA isai kudol tamjabagi Tauram singni Puna sarug yaminasi Live chat tabiri mijang tabiri ba madi on platform sing da konjaloina visual loina sarug yabiri ba kuding makpu hanna tagachari Madam Bilasini Yumnam Sir Ranabir Wang came tagachari Tauram sarug yabirakpa Solicitor Tonjum tagachari Chak ising unazedri Hemba morang them tagachari Tauram sarug yabirakpa Rakesh Aribam good afternoon Taram nokchari ngasigi Tauram sarug yabirakpa Ngarang lokhat chakraba isaigi makha chathajarakpa ngasigi Kanana KHANBIRAKPA isai na hana kudol tamjagadaba mayam puna kudol tamjarake sarug yaminasi An baisai kudol tamjage puna sarug yaminasi Ningtozum Premita Devi Taram nokchari Sir Ranabir Wangke memso wingangom hanana tagachari Basanta Laisram tagachari Tauram sarug yabirakpa Sir Chaising unazedri Prameswari Luwang tagachari Latasana RK tagachari Rakesh Aribam tagachari Tauram sida sarug yabirakliba kuding makpu Taram nokchabagaloinana Surjit kumanchana amuka suhana kurumjari Sir Kunjabihari Laisram tagachari Tauram sarug yabirakpa loinana Madam Rosovati Devi Adhikari Mayum Prameswari Luwang tagachari Tauram sarug yabirakpa Bilasini Yumnam hanana tagachari Inaw Gorowa Kuman Taram nokchari ngasigi Tauram sarug yabirakpa inaw Sir Nelson Moirangcha Miss Piyamangang tagachari Toy Mangang kuding makpu Taram nokchari Ahan baisai kudol tamjage Mayam puna sarug yaminasi karam baisai no Koirang ba henmali tapthakone thamoi nangbu haina saihoba Laisram memagi konjel da sakliba Manipuri matam isai se tajagi khanduna ijakibani soidana thabira uko ai Nong Tombam Ngang Biton Kongpal Ichanung Sibi Mamana Taram Nokchari Tagachari Tabiningba WAHONG Radio Tabiriba Live Chat Lebiriba Pumnamaka Tamin Zage Haina Haibire Laisram Memagi Konjel Dagi Saki Baisai Koirangba Henmali Taptha Kone Haina Sayori Baisai Si KHANBIRAKPA Kudol Tamjage Ima Nong Tombam Ngang Bito na KHANBIRAKPA isai ni Mayam puna taminasi Isai je kainom ni Koirang ba henmalli Taptha khone hairi Yamna taha khinu yam koirang khinu haibani Isai jina hairi sinadi Laisram memagi konjel dagi sakhi ba isai Kudol tamjage mayam puna sarug yaminasi Tuan ba platform sing da nauna sangbirakliba kuding makpu hanana tagachari Liglai Taram nokchari Tauram sarug yabirakpa memso bingangom Taram nokchari Tauram sarug yabirakpa Madam Sundari Maibam Guneswari Raskumari tagachari
Madam Pramita Yumkai Bam Madam Basutaram Nokcharing Sigi Thoram Saruk Yavirakpa Hanana Tagachari Purnima Siyumnam Madam Basu Hanana Tagachari Sigi Thoram Sinano Sambirakpa Say could all tamzage Madam Nong Tomom Ngang Vitona Khanbirakpa Isay Mahampuna Taminasi Kodang Bahan Mali Saysakliba Laisram Mema Amadi Saysibu Iviriba Laisram Romola Loinana Sairangba Tongamba Kudol Tamzari Kanada
Thank you hanana thagachari yam nungsiba yam phajaba isai ni khara langba isai sina khara kuiraba isai oiragasu isai ji yam langi khoirangba henmalli hai hai kainom gi isai ni khanbirak liba ima ngang bitona khanbiram liba isai hanana thagachari khoirang ba henmanne SMS thazin kre nungairi ngasigi haijarak lage mikop khara gi matungda soidana narasima taram nokchari thoram sarug yabirakpa madam mam chobing angom hanana thagachari kompak messaging ji clean namtang tawjaki gi natragadi message mayam jina wai chaire aduna alhana gi leiriba messaging ji amtang clean tawjakraba matungda mayamna korang na ngaina riba message thabagi ayaba pijarake sir gurdip okram taram nokchari thoram sarug yabirakpa liklai hanana thagachari texam family sir ranabir wang came taram nokchari keravati konthozum thagachari thoram sarug yabirakpa madam rosovati devi adhikari mayum thagachari ningthozum bibeni leima taram nokchari isan susiter lonjam thagachari ningthozum Pramita Devi hanana thagachari horen chara kan daijaragi mathel je khangdri buna maram moiraga Sarat Kumar Sharma pawung busu na chana taram nokchari Mam Chowing Angom hanana thagachari thoram sarug yabirakpa yumkhaibam Helen Narasima Kudingmakpu hanana thagachari Pawung Janta Kumar, Sir Ranabir Wang came, Sir Gurdip Okram Thaza Thingbaizum Thagachari, Yumkaibam Helen, Sir Ranabir once again, Kuding Makpuan and Thagachari Pathok Sabada Sitananta Yarugasu, Mayam Nawaro Vidanaba, Mayam that Nolukchari, Miss Piamangang Thagachari, Toy Mangang, Sir Sanjit Singh Thagachari, Nelson Moirang Cha, Sir Robin Maitei Kumujam, Thagachari, Thoramasida Sarubya Birakpa. Madam Binasaki Devi Tokpam hanana thagachari Sir Mahendra Mutum Sir Basu Taram Nokchari Thoram Sarug Yabirak liba kudingmak Sanatoy Laisram thagachari Madam ngasigi thoram sida Sarug Yabirakpa thoram sigi matangi khanbirakpa isai khudol tamjage imang ang bitona khanbirakpa isai se ontongna phajakre Mayam nasu adumak yam nungaina tanaki Madam Manda Elangbam Taram Nokchari Tomtin Nganba Sarungbam Thagachari Abuzam Renubala Thagachari Nauna Changbirak Liba Kuding Makpusu Sarubam Teis Mala Thagachari Isai Makanbirai Masigi Saisisu Mayam Nasoidana Pamnagani Haiba Tazai Pamna Dragansu Pamna Biu Hai Vatare, Sweden Pamgani, Isai Mayexina Yadeva, Nadra Sweden Kudol Tamzagi, Isai Sibu Kanberg, but Sir Koirom Rovindro na Kanberg by Saini Sir Koirom Rovindro di Ningsingam Gani says Sarna Kanbi given in a Tanik Laurungani Tamo Isu Isai Taraka Daure Kanbada Yag Haizin Bu. Good afternoon, Miss Puspa. Isai amata tajage, Miss. Ho nung sivi, tawai oi rivi. Haina say ho riva isai ni, sarna kanbirak liba isai. Hamom sarananda na saki ba isai isini kanbirak liba. Koirom Ravindro Kashmir, laibta laibiriba mayam ga tajage Miss sai na takbirai. Sir Koirom Ravindro hanana thagachari yam phajaba isai ama mukhan biraktuna thoramasibu sarug yabirakpa mayam isai se kamdaugi khro tamjarage nungaiba nungaitaba mayam comment taibiro Sir Sahit hanana thagachari isai khro tamjari Sir Koirom Ravindro na khanbirakpa isai ni nungsibi mahak pudi thawaidagisu heli haina laune Aduna isai da su sai tanari
ho nungsibi thawai oiribi nang tabu yengna haukiba matam amata khanghaude Kudal tamjage Sarananda Madi Rosibina ani puna sakminari ba isai Radha Pyari gi mayekta Arkezitena Serang ki isai ni Kudal tamjari
Thank you Thagachari Sir Khoiram Robindro yam fazaba isai ni khanbiraktuna tanbiramba hanana Thagachari loinana matam asidagi horaga is mayamna ngasigi thoram asi loidriba fawbagi manungda mayamna tavining ba isai khanbirakpage yaba mayamda thamjari nahan makai thabirak lamagasu ado message ayamba loi delete laikre message lairiba caller singi miss call gi message mayam adulagi customer care da gi tharakpa message mayam do kakna bo hona bada isai ama dum sangki ho nungsibi ka se taba nang hodre go message kakna bo hona ringai mayam message thabi rak pa yare khan tabining ba isai meng leifam phajana marik chumna ibiraga season Nazariba number 7005707808 Hariba number Sida Tabirak Naba Mamda Nolukchari Imaibe Imaguru Mayum Hanana Tagachari Maibam holding to Kong Lig Lai Tagachari Babung Laisram Radha Mam Sobing Angom Gunesari Raskumari Susitra Tonjum Tagachari Medamaruni Equism Loli Maibam Bilasini Yumnam Saranabir Wangkim Hanana Tagachari Toram Saruk Yabirakpa Devendra Maisnam Thagachari Thoram Saruk Yabirakpa Pramita Yumkaibam Liglai Hanana Thagachari Sir Sahid Abuzam Renuvala Mandaya Langbam Hanana Thagachari Ngasigi Thoram Sida Saruk Yabirakpa Imaibem Hal Alangbam Fatuma Thagachari Mam Sobing Angom once again Malalita Yenkom Thagachari Ningtozum Iveni Leima Thagachari Narasima Thagachari Thoram Saruk Yabirakpa Sir Surendri Konsum Hanana Thagachari Thoram Sida Saruk Yabiraktuna Pungfan biriba kuding mag sarubam teis mala Thagachari Madam Elangbam Vadma Thagachari Madam Manda Elangbam once again kuding mag puanana Thagachari Padok Chabada Sitan Antabi Yaurgusumam the Waro Vidanaba Mam the Nolukchari Cheloli Maibam Thagachari Kumam Bimalata Thagachari kuding magpu Pawung Sarit Kumar the Chana Taram Nokchari Hanana Thagachari Loinana Facebook live streaming the Libiriba Madam Pramita Ningtojum Thagachari Thoram Sida Saruk Yabirakpa Madam Binasaki Debi Atokpa Miss Bia Mangang Thagachari Toy Mangang Sir Mahendra Mutum Sir Sanjit Singh Thagachari Kuding Mak Taram Nokchari Nelson Morangcha Mrs. Tabiyo Matangi Isai Muglokachage Khanbirakpa Isai ni Swami Kumar ki konjal dagi sakiba isai ni khanbirakli se Inau Ivema Nasai su isai amatang tazage oinam Swami Kumar ki konjal Kambal chawi haiduna Tajaningba Premlata Hawam Yambe Makha Mayamga punna tamina jage haina takpire Madam Premlata Hawam da khanbirakpa isai ni Kambal chawi haiduna nangna ibu sauri do Nang na igi thamoy se karigumba nahak na khanglam laba Nang na ibu hena nung siram gani Hai say si kari nomni Kambal chawi haiduna Nang na ibu sauri do Nang na ibu sauri do Aigi thamoy khanglam laba Nang na ibu hena nung siram gani Isai je kainom ni natra Nupa oibagi hona sa kambal chawba haibasidi masana tabani Karisu leitaba kari haiba tare Thaudo amagisu heta adum saugal kali nupa oiba Aduna kambal chawre matik nakoina su pong nupa oiba singbu sana bige lena bige di kanbi ganu Kambal chawbadagi hentoraktana Paraktawa yaurakani hamko Madam Aruni Equism Thagachari Thoram Saruk Yabirakpa Wahangmam Swabita Devi Taram Nokchari Isai Kudol Tamjage Mayam Punas Saruk Yaminasi Kambal Chawi Haiduna Nangna ibu sauri do Aina nang bunuk siram draba Kongtang kuding Yang silam loy Kudol Tamjari Taminasi
haiduna khamban chawi haiduna nangna aibu shauri baro aina nanggu nungsiramdaba khomkhang khuding yenglam loi nangna aibu shauri do aigi thamoi khanglam laba nangna aibu shauri do aigi thamoi khanglam laba nangna aibu hena nungsiramgani nangna aibu hena nungsiramgani thawai makni khana lot na chet na thamjaba aigi thawai makni khana lot na chet na thamjaba thawai oi binangbu sena jabada shoi khiga darane seksin jabada karigino nangna shawiba karigino nangna aduk shawiba nangi damang iku kuding wajai aigi nangbu nungsi thamoy seng na nungsi miku kuding aina nangi wajai nangna aibu shawi do aigi thamoy khanglam laba nangna aibu shawi do aigi thamoy khanglam laba nangna aibu hena nungsirangani nangna aibu hena nungsirangani Hanana thagachari Madam Premlata Hawam Isai fazaba ma kanbire Kuding mapu hanana thagachari Mathangi isai kudol tamjage Hanagi isai loidri Isai ani khaktang aisile loigadaba isai Handak kudol tamjagadaba isai siloibaga isai ama Kudol tamjaraba matung ngasi dagi ngasi thabirakpa message song amuk lokachaba haujarak lage ma'am isai ma khanbire Miss Prosperity isai mat tajage album song dagi konthozum bovin sakpa pemanang bune tabaro hairi sai haina sai horibe sai sini khanbirakliba
Saimata Tazage, Jiten Kangabok, Pali, Soidana Tavirago, Naijerumge, Wong Radiogi, Tongda Amadi, Live Cheta, Haina Takpire. Sergei Saikudol Tamzage, Sir Jiten Kangabok, Pali Dagi, Sir KHANBIRAKPA Isaini Pe, Manang Bune, Tabaro Hairi Say. Ain haibawa yaro kaidoge nupi sinamu kumai kamaina kumakadoiba tamo nang nane haibawari do haujikan gi matam sidadi ki pangki da ki rene natra haujikan matam sidadi tamoi ga sachat eda pitok nabi pitok nibi makta ngai dana bera kare aduna tamona haibiri bawari do na chalaidi yabangam kiroi matam wachari sini nupizina kumaktoisina puna saruk yaminase nauna changbirakliba kuding magpusu hanana thagachari madam Purnima Thokchom hanana thagachari thoram saruk yabirakpa Premita Ningthozum Sir Sanjit Singh thagachari kuding magpu hanana thagachari Nelson Moirangcha Laisna Chanu Sanasam thagachari Sir Khan kibudo tharakuko Soidana matam yorokanda dumak soidana Mrs. Puthabi kiba adu oiba taragadi nongmana traga nongmadi soidana dumak isai kudol tamjagani aduna thauram se nungti ki saruk yabi batare khanbi ki isai do soidana tajage tage haina khanbiragadi thauram singje sitharagadi tahauroi doini lepa numitida kanagumba personal amana khanbi kiba isai do Tarak Panumithogadi Kari To Agani Hop the Bidai Sayo the Maisado Adu Tokadoini Aduna Thoram Sita Badi Yadre Hanana Tagachari Thoram Sita Sarugia Virak Livercoding Maga Yamsum Mega Swibire Kang de Chumbatum Dabatuti Ozikan Tona Riba Yam train Haitareko Ozikan Chatna Riba train Nazida Ozikan Zikainomni Sergi Konzel de Isai Amata Miyam gi Seba Taupirako Sir Devendra Maisnam Horen Loisilak Padoina Kudol Tamzage Marak Tari Kudol Tamzarwe Smaina Pagi Way Zogai Way Marak the Teacher Kehayutare Sir Sanjoy Hemam Tagachari Sitoram Saruga Virakliba Isai Kudol Tamzage Sir Jiten Kangabok Isai Siam Magul Leba Yam Maru Leba Isai Ni Tawutabu Yum Panba Haibasigi Matang Matam Haibasulei Aduna Kanthabiu Aidi Sumsat Nido and Nupi be sing su Nung Mukan Kidana Tamoido Adum Kan Kibatarga Dinum Kalaleho Tabako Mayam the Haini Danako Sahi and Tokra Dana Kari Haine Aidi Hajara Roy Kudol Tamzage Quatosum Bovin Amadi Jena Kumantemani Puna Samina Kiba Isaini Mam the Kudol Tamzari Taminase Sir Jiten Kangabok Tagi KHANBIRAKPA Isaini Tabaro Hairisi Aina Haibawa do Yaro Kaidoge Tamo Nangane Hairi Warido Aidi Hojiki Diabangam Kiro Pe Manang Bune Tabaro Hairisi Aina Haibawa do Yaro Kaidoge Tamo Nangane Hairi Warido Aidi Hojiki Diabangam Kiro Mina hype se sung ya ya de Mina hype se sung low low de Mina hai se suk ta ta de Mina hai de suk in de Pe manang bune Tabaro hairisi Aina haibawa do Yaro kaidoge Kallune munna kallune Airone asing bayawado Hatu hatu hekta karamna Hayuge ichil asina Pe manang bune Tabaro hairisi Aina haibawado Yaro kaidoge Tamo nangane Hairi warido Aidi hojiki diabangam kiroi Mina hype se sung ya ya de Mina hype se sung low low de Mina hai se suk ta ta de Mina hai se suk in de
hairisi aina haiba wasi yaro kaidoge say the tao ring ai mi am gi khali ngai fashion the loop li ngai da holla ta mangis karu ta jeni I say the tao ring ai mi am gi khali ngai fashion the loop li ngai da holla ta mangis karu ta jeni adum na di hekta hai nu mi am gi thau kal ni yum pa loi hai di hai soi rồi nang yung pan khawai do hai di sini hai di sini na yare ya jare bungo tat pat dauran hai di sini ko Iche nande sorry hoy la 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 Iche Sophia hoy Iche Premila hoy la 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 Iche Rosibina hoy Iche nande sorry hoy Iche Sophia hoy Iche Premila hoy lai sari ngai de yengu kaya nai rami lai sari ngai de yengu kaya nai rami yung pal sumakoy hausik isay lepte adum sa I yung pal sumakoy hausik isay lepte adum sa I magkoy na saglag pada miyam na adum pami miyam na adum nungsi miyam githawal da lukli ngay isa isuna kanan na bu sem hauba kalu kalu ne karam na bu sem hauba kalu kalu ne manam bunne tabaro hairi se aina haiba wase yaro kaidoge tamo nang nane hairi wari du aine hujik pudi wakal tare ne tamo nang nane haiba wari du hui yare hujik pudi wakal tare ne la 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 Thank you kuding mukpu hanana thagachari isai je kainom ne na dra loi silak pada kari de tai la de hek de tai dani hanana thagachari thorom saruk ya virak liba kuding mang imai bem chaning thozum lek lai hanana thagachari waheng bam sovita devi thagachari sarubam teis mala thagachari abuzum renwala madam Sobita Devi Soibam Tagachari Thorum Saruk Yabirakpa Liza Yumnam Taram Nokchari Thorum Saruk Yabirakpa Ngasigi Thorum Sida Amuktangan Ningsing Zage WhatsApp the Tabirakpa message except Tawangam Zeroi Normal message to in a Tabirakadamani WhatsApp the Tabirak Liba Isai Se Kudol Tamba Namzeroi Normal message or in a Tabirak Naba Nolukchari Miri message Tabiri Hana dagi thoram se saruk yabiram bayai abiram da bayai normal message na thabiyo loinana adongi saigi serial number karam banumita ikoina kudol tamza gadabano haibadu madi kangjade message adugi makapona hanba akonba hana kongi matungina thajabanina thoram se yauki da bata hargadi amuk isai khan khraga ju tawa phangbi horoi doini ko mayam hanana ijai haiduna su warubinu Madam Binasaki Devi Atokpa Miss Bia Mangang Premitaning Tozum Toy Mangang Tagachari Chan Rosni Koijum Tagachari Thorum Saruk Yabirakpa Madam Purnima Toksum Nelson Morangcha Tagachari Thorum Sida Saruk Yabirak Liba Kuding Mag
Sir Mahendra Mutum Madam Indubala Devi Thagachari Thauram asida saruk yabirakuna mapung fan biriba amadi radio da thawayak chang yauna tabiriba khuding makpusu hanna thagachari kanagumba call tawsin birakpa yawi call tawsin biraktana basu nolukchari hangjari ba si message kaktama ki thamjari ba thauramni aduna call tawsin biraktana basu nolukchari Tambalsana Livestream Thagachari Thauram saruk yabirakpa Sorozana Moirang Team Thagachari Madam Asigi Thauram saruk yabirakliba khuding mak Mijeng tabiriba konjaloina tabiriba khuding mak pu hanna thagachari Mathangi sai khudol tamjage Handaki isai sidi thamoi khara sok chat tauba isai ni Ichal isai amakakta tajage Singer Rosivina isai gi mamingna title Inakta leiringai khangkide nangbu kayam nungsiba Tawbuldagi Romeo Thodamna khanbirakpa isai ni khanbirakliba se isai mioi mari hapire Tobul Romeo Thodam Tobuldagi Romeo Thodam Sanatombi Tomtin amadi Langlen Thoibi hariba mioi marisina tajage haina khanbirakpa isai ni khudol tamjage mayam puna saruk yaminasi inakta leiringai Mani Muktabu akaiba mingsel ni haina khaluba kaya ni isaida inakta taba mani bu aina akaiba mingsel ni haina khaluba adagi tongan ba mawong matauda kaya sai thanari hairiba dialogue matek se inakta nakna leiringai gi di mi amagi magun natraga pochak amagi magun se adama khangba wali tawutabu thiba phangaktrakan lap khraba kan da mi amagi magul khang I haibaduni Kudol tamjage khanbirakliba isai mayam puna taminasi Sir Romeo Thodam Sanatombi Tomtin amadi Langlen Thoibi punna taminasi khanbirakliba isai Kudol tamjage Wahong Radio amadi tongan ba platform sing da tabiriba mijeng tabiriba khuding makka punna taminasi kudol tamjari inakta leiringai khangkide naksi kayam nungsiba Love kraga khanglak lenga sita nang se kayam nungsiba inakta leiringai khangkide nang se kayam nungsiba Hi say mix city thamoi da ta sona Tin bagum thok le ai di Kaizin bu kudol tamjari Kayam nungsiba Inakta leiringai khangkide nangse kayam nungsiba Inakta leiringai khangkide
Thank you hanana thagachari taseng namag haribe sei se nupa haiba leite nupi haiba leite ibiraki sir korom robin sir suranjoy konsamna haibire sir surjit asigi sei se nupi leite nupa leite sei theng pi be sei ni myoi be khuding chen ani aina tak pire taseng nama chum bani nupa oiro nupi oiro mipum khuding makta thok kani asigi isai si yam maro leiba universal truth oiragadaba isai haiba tare inakta leiringai posak amagi magul sedum mirai bahai tare ko lai thokba tobudabu lab khraba matam dadi ei khoina amohana phangkidabaju yai posak to aduna inakta leiringai phajana season abiba phajana misak oiragasu phajana loina biba yam darkar oi kainom nei natra Premjit Huidrom service thagachari thoram saruk yabirakpa good afternoon taram nokchari sir Premjit Huidrom imas madam Santi Laisram thagachari thambalsana Laisram langlenton asem langlenton thagachari madam Susila Okram Auzam Renuvala thagachari Sir Romeo na khanbirakpa amadi miyoi ahum langlen choibi animdik langlen choibi amadi sanatombi tomtin mari sina khanbirakpa isai ni kudol tamjakiba loina na mathangi isai lokutchagi handaki lokutchar kadawriba isai sidi makha tatharakpa sidi ngasi thabirakpa message tagi haujare isai se karamba isai no meham pathok tringi de cheta leiribe sing tantak na pajarake kuring po hanana thagachari sir bimolding ombam taram nokchari madam Premita ningthausum hanana thagachari sir surjit isai se yam thamoi sega hi bai isai ni ko kari karai yogre thamoi machet tahalle ko hai thamoi sega hi bai isai ni hai ni sir Sanjit Singh thagachari kainom ni hanana thagachari ton platform sing da tabiriba kuding mag haikrizam mangiwala thagachari chun rosni koijam Premita ningthausum thagachari nungaiba pumbagi nungaiba sunang na inakta leiringai ni aduni inakta bu leiringai kari haiba tare lab khrakanda miyoi badugi mahangna naknaringai matamda loina kiba sauna kiba nomina kiba paina kiba mayam do ningsingla kanda lab khrakanda ningam da poklak paduni isai sida sai thari je inakta bu leiringai khana geras chaina gera inakta bu leiringai di khara safai lamna khrakanda di miss to wana tanu pai leite thambal sana Laisram thagachari langlenton asam langlenton Taibe Manamirakpam Sir Premjit Sobita Devi Soibam Thagachari Madam Rosovati Devi Adhikari Mayum Paunjayanta Kumar Kuring Mapuanana Thagachari Maibe Ayatokpam Thagachari Tambalsana Laisram Abuzam Renuvala Sir Zel Sirengbam Hanana Thagachari Nupina Nupada Sakpa Haigadaba Ne Nupana Su Nupida Dum Sakpa Yai Hariba Isaize Kaiba Lady Unisex Haibatariko Nupana nupidu mirai birurasu natraga nupidu no nupadu mirai birurasu adum masigi saije universal truth adum oiraga da baisai ni hek haijin bu isai kudol tamjage sir surjit isai mat tajage ai ming haire ne ngasai gi di miss puspa jin wai chairam mani thoram tawbiriba aduk phagi tawjabani kasu kaide miss oibe ai sir oibe ai tauram pubiriba adu haibirakpani kaisu sauba leijade adu phagi tawjabagi wani isai mata tajage manipuri film Safavigi arambam jamuna na sakpa khoyum gumna
spelling di lale ko koyum gumna sakpa saklot pa haibado sereng ba konsa ba ibo chau atai dabi ning bai che subita che bimola che subita amana sobita inau Helen inau Rosovati mem chobinga ngom nambol kangmong amadi amataga hapsa hoge haina bire icha anjan sir anjan so habire mem pun saru gyaminase kurol tamjagi mayam sina khanbirakpa isai Jesubita na khanbirakpa isai ni kurol tamjari koyum gumna saklot pa haina sehori ba isai ni arambam zamuna amadi arambam zamuna ki konjal dagi saki ba isai
Thank you Hanana Tagachari Zasubita Madi Tabiningba Mayam happy duna Khanbirakpa isai Yam Pazaba isai ni koyum gumna saklot ba Nongthang gumna chikmang ba Kamala maying bam Tagachari sarubam teiz mala Kuding makwana Tagachari yung kaibam Helen Tagachari Liklai Hanana Tagachari Madam Susila Okram Kamala maying bam Hanana Tagachari Maibam Saning Tozing Pawang Janda Kumar Kamala maying bam once again Tagachari Langlenton Asim Langlenton Sir Suranjay Konsum Hanana Tagachari Sarojini Moirang Tim Tagachari Thoram Sarugya Birakpa Tambal Sana Lystrom Tagachari Sir Ranabir Wangkim Pawang Janda Kumar Sarubam Teiz Mala yung kaibam Helen Tagachari Sir Gordiv Sarat Kumar Sharma Pawang Vasu Tagachari Imaibe Tokpam Tagachari Mamchobi Ngangom Kuding Magwahanana Tagachari Sir Anjan Madam Sundari Maibam Navidita Tagachari Thoram Asida Sarugya Birakpa Madam Gyadi Se Ukidaba Kuire Ukidaba Kuire ID Sumaine Gaijin ba ID Ukidaba kaya ngasi nimtin sida song thore ma'am Santi Lysram Tagachari Madam Sir Sahid Madam Navidita once again Tagachari Liglai Hanana Tagachari Kainom haibire Sir Surjit ngasi di Pot hap to set to birakanu Lakna ba oina thoke aida Hi Lagna ba oina thoke aida isini Lagna ba oina ingonda thokre sini Isai je set song nataba ma oina saklo sini Ngasi di sela roige ma'am Sir Gordip Hanana Tagachari isai bulaitri Anjan chagasu taning bongna de natra Aduna anoba isai khara taba darkar oiri nongmata anoba isai makudol tam zanaba hona jage ngasi gidi liragasu Kuringma puhanana Tagachari Madam Premita ning tozum Tagachari Madam Purnima Thokchom Tagachari ngasi gi live yam phajai hena takpirari Madam Premita Sir Sanjit Singh Tagachari Chandra Rosni Koichum Tagachari thoram sida sarug yabirakpa Sir Bimoling Ombam Kuringma puhanana Tagachari Patok Chabada Sitananta Yauragasu, Mamna, Waravinaba Mamda no luxury. Ikoi Matamgi Saini, Ibire, Koyum Gumna Saglot, Nelson Moirangcha, Hi, Hikrism, Mangivala Tagachari Tagi, Saisi, Natagi, Tamuisi, Pubangam Dreko. On talk no one a chang na kang la bajani ko isay ta bada Tamo si pupangam dreari isay ta bada Oh no kaya am set oy krabazano Matang set oy dana ba set song na taba makudol tamjara ke aina tamjaba na sadi Khanbirakpa isay ni Handak mapok langon haina say sayoba devya hovam na sakpa isay adu matatazagi Icha Pasparani say Kanjariba Classified agi Kunjabihari Lystrom Sir Kunjabihari Lystrom YouTube live streaming the library ba sir sina Khanbirakpa isay ni Tabi riba mayamga pulap tami najage isay Khanba Pangjabada Kudol tamjage Kudol tamjage sarna Khanbirakli ba isay se loisilakpagi swaise suru nei sele gyan ta daba matik yauri Kudol tambiu haidura Sir Kunjabihari Lystrom na Khanbirakpa isay ni classified agi Hadaki isay simadi mayam set oidaw mandre ko Kudol tamjage Debia hovam da sakiba isay ni hadak mapok langon haibisigi suffix kaidi mayam na sem saba yare isay sina tana hadak mapok langon sida natana matang mapok kuding desu thengna jage thungna jage nungsi jage mayam hapsin bayare ko suffix se Kudol tam jage
mayam punna taminase Sir Kunjabihari Laisrum na kanbirakpa isay. Sang sang na lip lam badu dagi thamoi gi ni ngai shi them baya diva manga sang sang na lip lam badu dagi thamoi gi ni ngai shi them baya diva oi ram barane ai boy somna lang lang barane ai boy som hoina isa khanda thamoi bo hobi khare mohan bire handa papa lang si so nang nai gili mathang papa lang do shu nang nai gili Jeribi aigi tai bangsi angau bigong hing han biran no jeribi aigi tai bangsi angau bigong hing han biran thai hak chang si nanak ta lai khe Sigi ma puso nang na oi he ngon biro nang na kuro oi na thamoi da handa papa lang si so nang nai gili mathang papa lang do so nang nai gili handa papa lang si so nang nai gili mathang papa lang do shu nang nai gili manga sang sang na lip lam badu dagi thamoi gi ni ngai shi them bagaya diva Thank you Hanana Thagachari. Nokpet tawi
ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯂꯩꯔꯒꯗꯤ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯗꯥꯟꯁꯔ ꯑꯃꯁꯨ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗ ꯇꯧꯔꯛꯂꯤꯕ ꯗꯥꯟꯁꯁꯦ ꯎꯔꯒꯗꯤꯀꯣ ꯅꯣꯛꯇꯕ ꯉꯝꯂꯣꯏ ꯃꯌꯥꯝꯁꯨ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯀꯦꯃꯦꯔꯥꯁꯦ ꯑꯁꯣꯝꯗ ꯑꯃꯒ ꯊꯥꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯎꯠꯆꯔꯛꯀꯦ ꯗꯥꯟꯁ ꯊꯥꯖꯗꯅ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯇꯥꯔꯛꯄ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯅꯥꯅ ꯈꯟꯕꯤꯔꯛꯄ ꯃꯦꯁꯦꯖ ꯄꯥꯖꯔꯛꯀꯦ ꯁꯔ ꯁꯨꯔꯖꯤꯠ ꯂꯤꯔꯤ ꯃꯥꯂꯪꯕꯋꯣ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯣꯏꯅ ꯁꯛꯄꯤꯔꯝꯃꯣ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯣ ꯂꯤꯔꯤ ꯃꯥꯂꯪꯕ ꯍꯥꯏꯁꯦ ꯂꯤꯔꯤ ꯀꯔꯝꯕ ꯏꯁꯩ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕꯧ ꯅꯤꯡꯉꯣꯜ ꯁꯝꯂꯥꯡꯁꯦ ꯍꯨꯝꯗꯣꯛꯄꯤꯔꯦ 이사이도 강대 바대 우대 하이바타레 한나나 타겟자리 간비락바 이사이 마땅 잡아도이네 구돌 땀자기 마 이베 톡밤 이사이도 따생나 파자다나 마람 모라가 마세기 오이나디 구돌 땀방 음자로이 다우리 어토파마 구돌 땀자기 nga시기 오이나디 이사이 구돌 땀자기 간비락바 미스 이사이 아마타 따자기 ꯃꯄꯣꯛ ꯃꯩ ꯐꯤꯂꯝꯒꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩꯗꯨ ꯇꯥꯖꯒꯦ ꯑꯩ ꯆꯟꯗ꯭ꯔꯈꯣꯡꯗꯒꯤ ꯄꯦꯅꯨ ꯂꯥꯏꯞ ꯆꯦꯠꯇ ꯂꯩꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀ ꯃꯤꯁꯀ ꯄꯨꯟꯅ ꯇꯥꯖꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯃꯤꯁꯁꯨ ꯂꯥꯏꯞ ꯆꯦꯠꯇꯔ ꯔꯦꯗꯤꯑꯣꯗꯔ ꯑꯃ ꯁꯣꯏꯗꯅ ꯇꯥꯖꯔꯝꯂꯖꯅꯤ ꯑꯩꯗꯤ ꯍꯥꯞꯄꯤꯔꯛꯇ꯭ꯔꯕꯅꯤ ꯑꯩ ꯇꯥꯔꯔꯣꯏ ꯃ꯭ꯌꯨꯠꯇ ꯂꯩꯊꯖꯔꯅꯤ ꯑꯩ ꯁꯥꯎꯔꯦ ꯃꯌꯥꯝ ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ ꯅꯠꯇ꯭ꯔꯥ ꯁꯔ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯀꯟꯅ ꯅꯣꯛꯀꯨꯝꯖꯤ ꯐꯥꯛ ꯂꯥꯎꯅ ꯅꯣꯛꯊꯣꯛꯄ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯦꯗꯝ ꯐꯦꯅꯨꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯀꯌꯥ ꯀꯔꯤ ꯂꯣꯡꯗꯥꯎꯇꯅ ꯑꯩꯅ ꯂꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯃꯨꯛ ꯁꯣꯏꯗꯅꯅꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯀꯌꯥ ꯊꯧꯅꯥ ꯐꯩꯅ ꯑꯩꯅ ꯂꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯄꯣꯛ ꯃꯩ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯃꯦꯗꯝ ꯐꯦꯅꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯐꯥꯎ ꯑꯃꯗꯤ ꯔꯦꯁꯃꯤꯇꯥ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩ ꯕꯤꯃꯣꯜ ꯐꯤꯕꯧꯒꯤ ꯃꯌꯦꯛꯇ ꯑꯐꯥꯎ ꯃꯁꯥꯃꯛꯅ ꯁꯩꯔꯥꯡꯈꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ I promise love you. Nanda aigidamag hingbirapa Nanda aigidamag lepirapa Nanda aigidamag hingbirapa Samudragi paglaba ipangaya Thauna pana aina lanba ngamgani Thauna pana aina lanba ngamgani Nanda aigidamag lepirapa Nanda aigidamag hingbirapa Nanda aigidamag lepirapa Nanda aigidamag hingbirapa Himaloy wala pachinchan kaya Thauna pana aina kabangamgani Thauna pana aina kabangamgani
Sargagi lairembi kayasu Nanga nata shana hangani Hangla nondo atiyana Nanbu koina laina pugani Sargagi lairembi kayasu Nanga nata shana hangani Tazamagi lai mayauraga Hai om charom heklaga napamda Ha Kudol oina piba ay namgani Nanga aigidamak leppiraba Nanga aigidamak hingbiraba Nanga aigidamak leppiraba Nanga aigidamak hingbiraba Himaloygi wanglaba chinchang kaya Thauna bana aina kaba ngamgani Thauna bana aina kaba ngamgani Thank you, Hanana Tagachari. Loina Namaka Sata Zarkpatoramasigi, Kanbirakpa say a Mukudol Tamzage. Message Tarakpalepte Toramse Loikiba the Gidi Tarakiba message Laujeroi Hajabatare. Toramasiga Roiba call Roiba call. Chendapa Lady calls. Roy by say Lokachage Messi say Matatazagi film Waro Yadi do Tawatabu Ibirakliba message Kainomni dot loy nami letter Kudimaki Mataksida long press Toraga Namakpa type Taropa message la Kandi Waro Yadi Hariva film Sidagi Kanbirakpa Isaini Mangal Amadi Vidyalaxmi and in a Sakpa Wakalna Wari Kanagidamak Haiba Isaido Tazagi Santilaistrum Hangang Dagi WAHONG Radio Tabiriba Mayampuna Taminazagi Hanatakpiri Madam Santilaistrum na Kanbirakpa Isaini YouTube live streaming the Labiriba Madam Santilaistrum Oidoira Atopa Madam Santi Oidoira Kanbirakpa Isai Kudol Tamzage Loinan Lantok Chariba
SMS program SMS song program thauram asigi aroi be isai ni lokut chariba myam puna taminasi wakal na wari kana kidamak isai si taduna kangminasi kral damjari mangal amadi Vidyalakshmi ni puna sakmina ki be isai ni taminasi Asun bana aibu wahan bara
pabung laisrum rada pabung si am nungai ba pabung ni wai wata je ko pabung laisrum rada na haibire isa surjit kaman cha pot hap ki matam yorakle phajabai sei kam thabiram pot hap ki matam yore haisine ai मैम सेट सॉन्ग नत्तबा मा कुदोल तम जरमगे हानदी सक्सकिबा हंजन हंजन नदी सकलम लनी सैसे वकल गी सिवैना कुदोल तम जगे ngasai chetagi su isai thabiro on haijabani thabagi mautoina कुदोल तम जरम लगे waro biroi cheta khanbirakpadudi कुदोल तमबा yadamna maram uraga wakal gi horukpam oibana tan kairaga su myam na waro vidana ba myam dano luxury hana yo rizini wakalgi haurakfam oibana nomatasu kaudravana hatu aina karamna ningsingani changyeng tauge kalladuna limit ase we still love you antagi sadam uriva tamoida lotuna laikravana hatu tamoida lotuna laikravana hatu mafam kadaida tirugani Tagupta nikla thawalakta Nomadol mabe mathajni Pukning warakta vilay chilna Thamoygi saktam sing ye kari Tanikla thawalakta Nomadol mabe mathajni Pukning warakta vilay Thamoygi saktam sing ye kari Koirang narava hingse Kamduna lefalageng sidi Inakta muktam famladuna Hingsigi fajaran sing Mapung fahan tiraro
ꯐꯖꯕ ꯅꯪꯒꯤ ꯁꯛꯇꯝꯒꯤ ꯃꯆꯨꯁꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ 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 ꯆꯪꯈꯔꯦ ꯅꯪꯉꯣꯟꯗ ꯂꯥꯏꯆꯨꯔꯕ ꯑꯩꯅ ꯍꯪꯂꯤ ꯋꯥꯍꯪꯂꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯂꯥꯏꯆꯨꯔꯕ ꯑꯩꯅ ꯍꯪꯂꯤ ꯋꯥꯍꯪꯂꯤꯁꯤꯡꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣꯗꯦ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣꯒꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕꯅ ꯍꯥꯟꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝ ꯎꯔꯤꯕ ꯅꯪꯇꯒꯤ ꯁꯛꯇꯝ ꯎꯔꯤꯕ Thank you hannana thagachari lanthokchakhiba matamda soikhiba yauragasu mayamna warubiroi hannana thagachari tongan tonganba platform singda tabiriba mijeng tabiriba khudingmak Masiki live set labiriba amadi radio da thawai hakchang yauna tabiriba amadi khonjel loina tongan tongan platform sing da tabiriba mijeng tabiriba khuding makko hanana thagachari naomi kaisam thagachari madam Savita Devi soibam thagachari madam Susla Okram Prawang Laisram Radha Widrom Nungsitombi madam Santi Laisram Sarmangal Gurumayum Wahengbam Savita Devi thagachari Navidita madam Budipati Hidam Savita Nauraibam thagachari khuding mak Mai be ay thokpam thagachari thoram sarug yabirakpa madam Santi Laisram Ningthawzami beni hanana thagachari liklai taram nokchari thoram sarug yabirakpa Sir Anjan hanana thagachari thoram sida sarug yabiraktuna mapung phan biribu kuding maksor mangal gurumayum kuding makpu hanana thagachari thoram sit tension jana bai tanjasu lawjage loinana Facebook live streaming da sarug yabiriba khuding makpusu hanana thagachari Chan Rosni Koicham thagachari Toy Mangang thagachari Lesna Chanu Sanasam thagachari Madam Vidya Wahengbam thagachari Karino Mahari Chan Lesna Chanu se igi sei lokhat lamdabagi kari hai deno hanana thagachari Chan Lesna Chanu nongma soidana local lakani hayeng natragazu hangchit oibeyai adumak soidana di lokat lakani Serbi molding ombam hanana thagachari Sir Sanjay Chan Pramita Ningthawjam thagachari thoram sarug yabirakli ba khuding mak tongan tongan ba platform sing da tabiri bas khuding mak pusu thagachari nitu lai thagachari miss madam Purnima Thokchom madam busu thagachari thoram asisu tension jagi Maka tatharakpa 90.0 Wahong radio na puduna lakchaba thoram sing puna muksaru yamina se hojiki di atan ba break amatang pumna muktagi laujari amuka na pumna pu Surjit Kumanchana kurumjari Adom kidney danung leibibra. Adom mapal thokpada nungai taba phobibra. Natraga adom kahena mapan thokpibra.
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝ ꯄ꯭ꯔꯣꯁꯇꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯤꯕ꯭ꯔꯥ? ꯃꯁꯤꯒꯤꯗꯃꯛ ꯂꯩꯖꯔꯦ ꯅꯥꯝ ꯀꯟꯁꯜꯇꯦꯟꯁ ꯌꯨꯔꯣꯂꯣꯖꯤ OPD ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯨꯔꯣꯂꯣꯖꯤ ꯀꯟꯁꯜꯇꯦꯁꯟ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛ ꯂꯣꯏꯅꯅ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯌꯔ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯌꯨꯔꯣꯂꯣꯖꯤ ꯁꯔꯚꯤꯁꯀꯤꯗꯃꯛ ꯂꯩꯖꯔꯦ ꯑꯅꯧꯕ OPDꯒꯤ ꯇꯥꯏꯃꯤꯡ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯃꯈꯥꯏ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4ꯗꯒꯤꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 6 ꯅꯤꯡꯊꯧꯀꯥꯕꯗꯒꯤꯅ ꯊꯥꯡꯖ ꯐꯥꯎꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯡꯊꯤꯜ ꯑꯣꯞ ꯂꯩꯖꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯄꯥꯒꯤ ꯇꯣꯉꯥꯟꯕ ꯂꯩꯅꯥ erectile dysfunction low libido infertility ꯇꯣꯉꯥꯟꯕ sexual health concernꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯅꯨꯄꯥꯒꯤ ꯍꯦꯜꯊ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯗꯣꯛꯆꯔꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃꯗꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯂꯤꯇꯤ ꯉꯥꯛꯆꯒꯅꯤ ꯉꯁꯤꯃꯛ ꯂꯦꯟꯁꯤꯟꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯎꯅꯕꯤꯌꯨ ꯅꯥꯝ ꯀꯟꯁꯜꯇꯦꯟꯁ ꯌꯨꯔꯣꯂꯣꯖꯤ OPD ꯆꯤꯉꯥꯃꯈꯥ ꯏꯔꯣꯝ ꯂꯩꯔꯛ ꯁꯤꯡꯖꯃꯩ ꯏꯝꯐꯥꯜ ꯋꯦꯁ ꯃꯁꯤꯗ ꯅꯠꯇꯅ ꯑꯗꯣꯝꯒꯤꯗꯃꯛ WhatsApp ꯅꯝꯕꯔ 7085051135 WhatsApp number asida hi haina ibiraga thabiragadavan nam consultant ki urology OPD Google Play Store da phangbigani natragana website www.namconsultantsurologyopd.com anova technology gi kidney stone lokthoknanabagi therapy su leizari masigidamak tanabiu Ras Medicity loinala nam consultant urology pisum thong Diamond TV WAHONG Radio gi donors ki member natraga listeners singi 50% ki khudong chaba pizari hariba anaba sing si manungda domna yengbigataba lerabadi mangjongna na buk tobiu amadi pau pibi adongi damak OPD gi lying bagi operation gi loinana hidak langtakta tonga offer kya pizari hangdok chare Tampasana PG Girls Hostel Porompat Ponglambi near Jennings Hospital Mairasung Leda opposite lane number 5 Yungumna nungairaba amadi security ki section tharanga loinana Tampasana PG Girls Hostel hangdokchari hariba hostel ase nupi masa khaktangi leinanaba hostel amani mafam asida nupi masa kunmari kunmanga rom leiba yaraba mafam amani hena khudong chaba sing breakfast lunch dinner hariba sing ase pizagani internet security ki access ki khudong chaba pizari hena haizin oraba tagat pa chana thangnaba pizari wifi free oizagani akopa marol khangbining labadi 8256977285 amukana 8256977285 ngasi maktana biu unabiu ahan malakada khudong chaba pizagani Tampasana PG Girls Hostel Porompat Ponglambi near Jennings Hospital Manibek amata haure haukiba July gi tang kungamari irai numidang wairam hairok gate tagina hairok thongkhong phawgi manungda manibek amata haure manibek aduda yaukhiba che sang singdi SBI ATM card Punjab Send Bank ki ATM card IDFC ATM card credit card Aadhaar card PAN card asina chingba yaukri kanagunbana khunbi bathoklabadi hairok part 3 salam laikai da leiba ningthaujam Ravinda Sinabiyo awamal matik chana kachagani contact number pizari 7005714938 amukdangana 7005714938 Bhendagi stationery items sing tahore hariba se hokiba July gi tang kungo humdoi Sogol se numidangi pung 8 makhai dagi na pung 9 phawbugi manungda kumbi dagi na nongai khong phawbugi lambida stationery gi items sing asi Bhendagi tahobani stationery gi items sing ayamba pen pencil cutter eraser hariba sing asi ngaktani kanagumana thengnabirabadi 7630870040 hariba number asida pau pibiu hariba stationery gi items sing asi thengnabirabadi miyoibigi minungsi yengbiduna pau pibiu awaman kachagani Lengsin biraksi miyamgi khudong chana nabagidama Jana Ausadi Kendra Kakching Pazi Lekai near Bubon Auto Care Bharat Sarkar ki Department of Pharmaceuticals Ministry of Chemicals and Fertilizers ki approval ki makhada lakrib July ki tang kunga taret yai paraba ningthokaba numit English singani kuntaruk asidagi hangduk chagadoriba kendra asida makhal makha kaya gi laina haibadi BP diabetes sarugi anaba lok laihong chingba tongan ba anaba kaya gi hidak tanatana medical ki device phang khu gi tongan bel sing baby diapers wipes adult diapers asina chingba ahongba mamalda phangbiragani ayuki pung 8 makhai digina numidangi pung 8 phawba miyam gi damak khudong chananaba mafam asida hangdok charagani miyamna